ꯌꯨꯝ ꯂꯩꯇꯅ ꯌꯨꯝꯀꯣꯛ ꯊꯤꯒꯅꯤ ꯃꯤ ꯂꯩꯇꯅ ꯃꯤꯀꯣꯛ ꯊꯤꯒꯅꯤ ꯍꯥꯏꯕ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯑꯦꯕꯅꯣꯔꯃꯦꯜ ꯑꯣꯏꯕ ꯑꯉꯥꯎ ꯑꯐꯩꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯣꯛꯅꯤꯡꯕ ꯄꯣꯛꯇꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯍꯥꯏꯕ ꯖꯒꯥ ꯇꯣꯔꯕꯨꯡ ꯕꯪꯒ꯭ꯂꯥ ꯃꯩꯇꯩ ꯈꯨꯃꯨꯖꯝꯕ ꯂꯩꯀꯥꯏꯅꯆꯤꯡꯕ ꯖꯒꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯝꯄꯥꯛ ꯑꯣꯏꯔꯕꯅꯦꯕ ꯅꯥꯄꯤꯁꯤꯡꯅ ꯊꯟꯅ ꯍꯧꯖꯤꯟꯗꯨꯅ ꯑꯍꯥꯡꯕ ꯑꯣꯏꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯅꯔꯕꯅꯤ ꯃꯁꯤꯒꯤ ꯃꯐꯝꯁꯤꯗ ꯌꯨꯝꯁꯨ ꯂꯩꯇꯕ ꯃꯐꯝꯗꯨꯗ ꯀꯃꯥꯏꯅ ꯌꯨꯝꯀꯣꯛ ꯊꯤꯒꯗꯣꯏꯅꯣ ꯃꯤꯁꯨ ꯂꯩꯇꯕ ꯃꯐꯝꯗꯨꯗ ꯀꯃꯥꯏꯅ ꯃꯤꯀꯣꯛ ꯊꯤꯒꯗꯣꯏꯅꯣꯕ ꯅꯥꯄꯤ ꯃꯁꯤꯡ ꯊꯤꯒꯦꯕ ꯉꯥꯏꯔꯦ ꯃꯐꯝꯗꯨꯗ ꯌꯥꯗꯣꯏꯁꯦ ꯃꯁꯤꯒꯤ ꯂꯩꯉꯥꯛ ꯑꯉꯥꯎꯕꯁꯤꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯕꯨ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯌꯥꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯃꯤꯇꯣꯞꯁꯤꯡ ꯍꯥꯟꯅ ꯈꯟꯗꯣꯛꯄꯤꯌꯨ ꯑꯗꯨꯗꯨꯒ ꯗꯤꯇꯦꯛ ꯇꯧꯊꯣꯛꯄꯤꯔ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯣ ꯃꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯁꯦꯟꯁꯁ ꯊꯤꯕꯤꯌꯨ ꯍꯥꯏꯕꯁꯦ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯀꯤ ꯑꯄꯥꯝꯕꯅꯦꯕ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯇꯧꯁꯜꯂꯛꯂꯤꯕ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯅꯦꯆꯔꯁꯤꯁꯨ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯍꯧꯖꯤꯛ ꯁꯦꯞꯇꯦꯝꯕꯔ ꯅꯕꯦꯝꯕꯔ ꯐꯥꯎꯕ ꯌꯩꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯄꯥꯎ ꯇꯥꯖꯔꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯅ꯭ꯌꯨꯁꯀꯤ ꯈꯨꯠꯊꯥꯡꯗ ꯇꯧꯕ ꯈꯛꯇꯕꯨ ꯑꯩꯍꯥꯛꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯁꯤ ꯁꯦꯞꯇꯦꯝꯕꯔ ꯐꯥꯎꯒꯤ ꯃꯇꯝꯁꯤꯒꯤ ꯊꯥ ꯑꯍꯨꯝ ꯃꯔꯤꯒꯤ ꯃꯇꯝꯁꯤꯗ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤ ꯈꯟꯗꯣꯛꯄ ꯅꯪꯗꯧꯔꯤꯕ꯭ꯔꯥ IDPꯁꯤꯡ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯁꯤ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯍꯟꯖꯤꯜꯍꯟꯕ ꯑꯗꯨ ꯅꯪꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯀꯤ ꯋꯥꯐꯝꯗꯒꯤ ꯍꯪꯖꯔꯤ ꯌꯨꯝ ꯂꯩꯇꯅ ꯃꯤ ꯂꯩꯇꯅ ꯌꯨꯝꯀꯣꯛ ꯃꯤꯀꯣꯛ ꯊꯤꯕ ꯌꯥꯕ ꯍꯧꯅꯗꯕꯅꯤꯅ IDPꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯃꯔꯝꯗꯝꯗ ꯊꯥ ꯑꯍꯨꯝ ꯃꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯍꯟꯖꯤꯜꯂꯀꯥꯟꯗ ꯌꯨꯝꯀꯣꯛ ꯃꯤꯀꯣꯛ ꯊꯤꯕ ꯅꯪꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯅꯪꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯁꯔꯀꯥꯔꯒꯤ ꯃꯐꯝꯗ ꯋꯥꯍꯪ ꯑꯣꯏꯅꯁꯨ IDP ꯀꯌꯥꯗꯒꯤ ꯍꯪꯅꯤꯡꯂꯛꯂꯤ ꯃꯁꯤꯗ ꯑꯩꯍꯥꯛꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯔꯀꯥꯔ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯧꯂꯦ ꯍꯥꯏꯕꯁꯦ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯈꯪꯅꯕ ꯋꯥꯐꯝꯅꯤ ꯃꯁꯤꯗꯩꯁꯤꯗ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯃꯈꯣꯏꯁꯤꯕꯨ ꯁꯤꯟꯇꯣꯛꯄꯒꯤ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯦꯕ ꯃꯊꯃꯣꯏ ꯆꯥꯛꯅ ꯃꯔꯝꯗꯤ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯛꯇꯕ ꯂꯩꯉꯥꯛ ꯃꯄꯨ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯃꯁꯤꯗꯩꯁꯤꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯣꯜꯂꯥꯎ ꯄꯨꯔꯤꯕ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯕꯤꯁ ꯀꯌꯥ ꯂꯩꯔꯤ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔ ꯀꯌꯥ ꯂꯩꯔꯤ ꯃꯈꯣꯏꯅ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯃꯤꯠ ꯅꯥꯀꯣꯡ ꯊꯤꯡꯍꯟꯗꯨꯅ ꯉꯁꯤ ꯃꯅꯤꯄꯨꯔꯁꯤ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯑꯕ ꯃꯁꯤꯗ ꯑꯩꯍꯥꯛꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯂꯩꯉꯥꯛ ꯃꯄꯨꯁꯤꯡ ꯑꯁꯦ ꯁꯤꯟꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯃꯌꯥꯝꯅ ꯂꯧꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯅꯔꯒ ꯂꯩꯔꯤꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯕꯤꯁ ꯄꯨꯝꯅꯃꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯈꯟꯕꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤ ꯌꯨꯝꯀꯣꯛ ꯊꯤꯕ ꯌꯥꯔꯣꯏ ꯑꯗꯒꯤ ꯃꯤꯀꯣꯛ ꯊꯤꯕ ꯌꯥꯔꯣꯏ ꯌꯨꯝ ꯂꯩꯇꯅ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯀꯌా ꯑꯃ ꯅꯪꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯃꯤꯇꯣꯞ ꯍꯥꯟꯅ ꯈꯟꯗꯣꯛꯑꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯁꯦꯟꯁꯁ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯄꯨꯕ ꯄꯥꯎꯖꯦꯜ ꯄꯨꯕ ꯃꯁꯤꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯁꯤ ꯁꯄꯣꯔꯠ ꯇꯧꯏ ꯍꯥꯏꯕ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯕꯤꯁ ꯀꯌꯥꯗꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔ ꯀꯌꯥꯗꯒꯤ ꯇꯥꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯥꯅꯔꯛꯂꯤ ꯇꯧꯕꯇꯕꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅ ꯍꯧꯖꯤꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯃꯍꯨꯠ ꯁꯤꯜꯂꯅꯤ ꯍꯥꯏꯅ ꯑꯅꯧꯕ ꯊꯣꯛꯂꯛꯏꯕ ꯇꯥꯔꯤꯕ ꯑꯩꯈꯣই ꯃꯤꯠ ꯅꯥꯀꯣꯡꯅ ꯎꯔꯤꯕ ꯈꯨꯗꯤꯡꯃꯛꯅꯗꯤ ꯍꯥꯏꯕ ꯎꯕꯒꯤ ꯄꯥꯎ ꯆꯥꯡ ꯌꯥꯝꯅ ꯅꯦꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯀꯤ ꯋꯥꯈꯜꯗ ꯃꯁꯤꯒꯨꯝꯕ ꯄꯣꯠ ꯑꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯆꯕ ꯍꯥꯟꯅ ꯂꯩꯔꯤꯕ ꯃꯤꯍꯨꯠꯁꯦ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯕꯅꯤna ꯑꯅꯧꯕ ꯃꯤꯍꯨꯠ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯀꯅꯥ ꯈꯟꯁꯤꯒꯦ ꯍꯥꯏꯕꯒꯤ ꯅꯨꯡꯅꯥꯡꯕ ꯊꯃꯣꯏꯗ ꯄꯣꯛꯄ ꯃꯇꯝꯗ ꯃꯁꯤꯒꯨꯝꯕ ꯑꯐꯕ ꯊꯕꯛꯁꯤ ꯇꯧꯕꯒꯤ ꯄꯣꯠ ꯑꯁꯤ ꯃꯃꯥꯡ ꯊꯥꯅ ꯎꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ प्रजासिंग असी मणिपुर असी लेखा तारद्रा हजु हजु लेखा तारगा लेरिंगाई मदद हेना वारद्रा हाइबगी मिपाइबा अमा पोकपगी मिकुप अदो यौरक्ली